Dialysis tawraba matung heart attack ayambana thokaliba adu Sky Hospital dadi heart ki layingnaba ICU amadi madu chaba khulai leibana heart attack thorakpada layingnaba gesu kudong chaba leigini haina Sky Hospital ki managing director Dr. Syam Kishore Lai himamna phongdokre ngasi Rims Road ta leiba Sky Hospital da pangthokiba pawgi mifam amada wafam asik phongdokibani mahakna makhata duna Sky Hospital da chathakiba 1 month free dialysis scheme ki ahum suba edition lakaduriba kumja English singaninga kungattaru ki January dagi hauraga thama chumna chataragani free dialysis scheme asda saruk yaningba singna ngasidagi registration tawba yaragani dialysis tawraba miyoi amabu punsi chuppa dialysis tawgani habilite ningthina magi organ sing adu layinglaba matung dialysis tawba lepa yai dialysis scheme asigi manungda yamdrabada miyoi taruk dialysis tawba khadong chaba leigani loinana patient adu nungaina leinabagi damak AC amadi entertainment gi damak TV cable gi su khadong chaba pigani haiki prevention is better than cure raidana kari na dialysis si kidney fail oirinu haisi si khangam thoi aduga amuksu ai rimai mayam na su kharasu mayam khangbi ramane aduga amuk su remind tawjage dialysis si dakalai si kidney fail oibadagi ni this life sustaining ni si tawdragadi si hingde aduga recently in the previous 3-4 months da ju mayam ma kinabadagi pakhapadagi